Miss Walk the Ming Tabiri Besumbu Yunam Anurada de Bine Kununu Krumzari House Maruiba Pauda Heman Zeta Madin Twingambi Mihata Chenevasing Atubada Cherapiu Haina Mike Gada Mahirushin Amasum Miamna Kongzang Sang Cray Kongzom BZP Office Maita Cray Heman Zeta Madin Twingambi Aniki Kes Asiki Chapchaba Sport Investigation Hokre Haina Minister and Birena Pondoragli Pest and Disease Management के मतंगदा नोमगे ओइबा ट्रेनिंग प्रोग्राम पांगथोखरे लोइनना मणिपुर थोलिबे इरांग असे मखाताना थोहलोय हाइरबदि मतिक सादबा चीफ मिनिस्टर लौथोकदबदे हाइना कांग्रेस लुचिंगबा मल्लिकार्जुन खड़गेना हाइखरे हौजे पाउसनने बिजरी पिजम हेमंत चमदी हिजम लिंथोंगांबी अनिके हक्सांगे इमुंग मनुंगदा सिनेद्रिवा फावबा अमदी मिहातिना हाथपट सिंगी मथक्ता अकनबा थबक लौखत्रिबा फावबा महिरोई सिंगे खोंजंग हलोय हाइदे हौकिबा जुलाई थागे तांग तरुक्तगे थीबा खंगना लैरखिबा महिरोई अने फिजम हेमंत चे कोंट अमदी हिजम लिंथोंगांबी लोआंगबी चेगी तरातरेपो कोकी टेरोरिस्ट सिंगना हाथरिंगाई के अमदी हालबा मतुंगे फोटो सेप्टेम्बर के तांग कुनमंगादा वायरल थो ओरपदगे ngarang imphal ge tongan tongan ba mahai loisange mahiroi kya na iho haurakpadage asopan kya yaurakrabani ngasi morangkomda manipur ge chief minister tamna private amade government iskun ge masing yamlaba mahiroi kya na thumsenaba honabada state police amade RAF na tear gas mobom amade nongmai kaptuna tangkhaibada masing yamlaba mahiroi kya asopan nangke asopagi manungda ka hena serious oibesu yaure tungda mahiroi kuntrana saba mihut kangbu ama chief minister ga wari sanake amade memorandum amasu pisalamke chief minister ga unaraba tungda mahiroi amana paumisingda hai chief minister da aikhoige thajaba leite aikhoibo angangne haiduna themnaba honaragliba asi yaba ngamloi numit humnigi manungda phawba leikidraba mahiroi anige haksang phangdriba phawba aikhoige khongjang haloi phongdokhe Chief Minister na mahiroi singka aduda aiba cherol ama kusinarake haide adubo haidiba cherol aduda kari yauribano haibadi mahiroi sing aduna phongdolakide pawasna fal towa phawbada masangyamlaba mahiroi sing adubo tangkhainaba police RAF amadi Indian Army na tear gas amadi mobomna chingba kable Pizambe hamanchita amadi hizamlen thoingambi anibuko ke terrorist singna tamthina Hatkibabu, Yaning the Papundul Adunanga Lamdamba Asige, Tongandongamba, Mapam Sanda Wakan Mipamba Madereli Chatcray, Yaning the Ba Kongsange Sabukama, Oina Ngasi, Eastern Student Club, Nongmaibung Amade, Nongmaibung Women Development, Maida Pabi Association, Nongmaibung Dege, Konung Mamang Paudana, Second Tamna Reli Chatcray, Second Bazar, Europada Polisna, Makatana Chatana Batatke. Rally aduda mihat pasing atubada phaduna akan bachara pigadabane lamdam asadage kuki narco terrorist sing leiba yaroi haina kolokya lauke Kaksing district leiba manipur ge mahiroi lub tarukna sinduna mahiroi anabu kuki militant singna minum singna leibiraga Tamtina Habibage Mayukta Kaksing District Headquarter da Mahiroi Shinge Master Protest Rally Ama Jatuna Deputy Commissioner Kaksing da Aiba Waka Gerol Ama Pisankray Kaksing Sumaka Leka Dege Hoduna Kaksing Kaitel Fauraga Kaksing Police Station Mapa Pawa Chatkibangasige Mahiroi Shinge Wakat Kongsat Adapo Saguladuna Langsai Tauna Kaksinge Tomi Singna Mahiroi Shinge Mangzan Thaduna Kongsat Aduda Saruga Ke Wakat Kongsat Aduda Mahiroi Shingna Lengaka Amalai Haiba Miam the Kangalo Central Forcing na Ajat Mirai Naiba Tong Tobigano
Manipur Police amadi RAF ke kahenba thau yaningde atuba matamda center amadi state lengangna mahiroi ani hatpa mihat pasing puthokadabane sahi nauriba mahiroi ani da chathariba kuki terrorist singi sahi nauriba mahiroi ani da sathakiba kuki terrorist singi lodaba thawong mahiroi khunaina akan mamongde yaningde India lenga ka su sanariba kuki militant singna misamiam amadi mahiroi singda watpa naibada natana hatbatu page thawong Satharakliba asi kudaktaki labhangadabane megi tangka homdagi horakliba irang asi India lenga ke khuzal tharangne India lenga na matam punamakta purup kudimak nukshi nadanaba lalong yatuna laidiba asi kudakta lepkadabane Jinga amadi tamda tonga tonga ba lo chanabagi thawong kudaktagi lepiyo tha manga mapung phana mikap miracolna nilakliba asida lenga na sabsaba phirep ama phawba Laudriba asi mitam kayayamna haran kige haina thaba banner amade placard sing paibak loinana kuke militant sangna mairoi hapa yaningde we want justice mairoi ani hatpada senaba sing kudak lepkadabane maraleba sing dandipiu mairoi singda manipur lenga ke kahenba thawong yaningde longlip manipur haba tongan tongan ba pendaba kholau kyasulauke Ngasigi rally aduda saruk yaramba desamba kakjing district council ge general secretary yunamba bhupendra na phongdarakpada megi tangka ahumdagi hauduna ko ge terrorist na sadarakliba thawong asida tungi yubum piren oigadariba mahiroi singda phawba yamna tamthiba mongda miot minai tetherliba asi center lenga ka amadi state lenga na tasen usnadana leiba haibasi tungda lakadariba yumpiren gi Yamna kudong tinangai oiba tamthiba thawong amani atuba matamda mairoi ani hatpada chenapa sing phaduna loge oiba jarak piu mairoi singe kholau asi state lengang atuba matamda mieng sang bidrabadi makhal makha kyage akan bakhong sangkya changsalakani haike through the yaunabagi makai da yaunabagi damakta khoi sem saba kaya mas lojare masiga loinana nauriba sahi nauriba mairoi ani da asuk tamthina miwat minai satharakliba asi tunggi imperial oirliba khoi satri amadi silnau sing imai bel kya gi mafamda yamna tamthingai oiba mawong amani masigi ngasi phaw da government na tadana leiba asi khoi yamna leiba kiba amani tamthina haliba mihat pasing asi gi mafamda khoi logi mating loinana serak pibam thok hak serak pibam bibiyo haibasi Zulai thadaki thiba khangdana leikiba jahi nauriba mahiroi anibu koke militant singna tamthina hakibagi achamba langla langsinda putho u haiba demanda mahiroi lobtarung nesanduna ngase thawanda mahiroi singna miam galonana release tuna DC thawal ke office da get namkhaiduna numdumna landarakre Masang yamlaba mahiroi sing amadi mera paibe miambe yauna numdumna landarakpa aduda DC thawal ke office ke main gate amasung santri post pumtoi toi kre Nimidange lanta aduda office manungda kamdana thamba activa ama DC office complex manungda leiba SBI thawal branch su akai atoi thoki bagalonana district treasury office su pumtoi toi khibagalonana office asida kamdana thamba kar anisu akai atoi thokre miamna Nungna landarakpa aduda DC office complex da DC ke banglo quarter da su nung amadi naurina et atat akham laitana thazilakpatake banglo ge thong naw sing ayambana loina kaikhe Miyamna nungdumna landarakpa aduda SP Thawbal Sachana Nanda Soibam Edisnen SP Operation Wangkhomba Okramsa OC Thawbal Sudhir yauna police personnel sing amadi BSF kaya aso open nangke miyange mof aduge coverage tawnaba leiriba paumi ani thabak tanungna panbadage masada yanba ID card tangkhai tan kaikhe police na so miyange irangka adu laksanaba honabada tear gas cells sing amade rubber bullet sing kaptana tangkhai bada miui tararom aso open nangke haire
Manipur lengang Manipur da Lady Bas Kunda College sing numit homni suti thadok rapaso Thobal district ke tunga ba school singe Mahiroi sing uniform set na lang ke Mahiroi sing na magi school college yauraklapa matung Thobal Maikai amasung Khangabok Maikai rom dage rally lake Kukina Mahiroi hapake achamba wail puto u haiba kolauga loinana lake rally aduna DC office ke get Europada police amadi BSF na tingduna thamke tungda Mahiroi luseng bakhara khangkatuna DC ga wari sanaraba matung Mahiroi hat percent pung nipuni pange manungda puto u Mahiroi sing skun kahlo haiba wapam sing thambaga loinana condition da khara da yana ba purak badage Mahiroi sing thokraba matung DC ga wari sanarabage paudam thamlaba matung miyamba aduna DC masa thokla u aduga hayu haiba kolauga loinana nungdumgi land haurakibane DC ga unaraba matung ka Mahiroi luchingba amana phongdorakpada corona ki matamdage lairik tamba phangdriba Mahiroi sing suti thadokpa yaroi Mahiroi hatpasing pungni pange manungda miyamda sinau haibaga loinana Thobal district da Lairiba Skunda College sing hayengdage mausagom iskun karakadabane haike Chaliba sayisigi Julai tang taruk tage mapang khangdana leirakraba Mahiroi ani luwangbi linthoingambi amati Hemanchepu kuke militant singna tamthina onlairaba matungda mihathina halaba phawbada India ge Prime Minister Home Minister amati Manipur ge mathong masak khangtraba Chief Minister na karisu haidana tumina leiribasu yaningdaba phungdoktuna ngasi makoi ahongge mitam hianglam wabagai lamkhai bazada mai thakre yalome kanban lob hiang lamba wabagai kairak khoidumgi thomi singna miamga loinana wakat mipangge khongjang sang sindana midam singa do mai thakibane ngasege khongjang da sarugya khiba singna Mahiroi micham hatpe yaningde sarkana wayal ngamloidaba urabadi nasana khangna sarenda taw mayum masakhang raba Chief Minister phamthado u saramsa chapa chinku ke terrorist phaduna miang khangna phasi taw haibane singba plaka chan paike Hiram sigam mari lainana yalomi kanballu ke maikai kuki nupi anida chathaki bathong do maithai ima iben singna nupi de chathaba crime ni haiduna mafam ke ada dharna ke atawduna achamba wayal chathabiyo haiduna wakan mifam Manipur sin bathungna phamke wadok sigam mari lainai haiba mioi ke age mayum thugai ki kaya ama hausuk phawa zelda leiduna CBI na case paide loinana Prime Minister amadi Home Minister na mapi taduna Parliament session ge ahoba numita National TV channel ge ada hanadage kupi singi thawin sinda thoraba India government amadi Manipur government anina P3B pomba chantungna bhairanu henduna maidei phurupu tukasana khalanke amadi jati khudingna matin sipam oyanke adubunga sinna numeta ke ani thiba phangdana laklaba Mahiroi anibu tamthina onairaba tungda halaba phawbada karishu haidana tumina leisinbage Prime Minister Home Minister amadi NB rengi mita mai thabani Chief Minister na project khara jingilamda jatra hulaga popi pambi khara yanthalaga santi hanzle habiyaroi imalai ba ngakchari ba khulngak pasingda atamnana ake akhang pohanba amadi numit taramangani ge manungda khulai pikhalakadabane haiba wafam yabangamloi Santipur patarabadi moreda Churasanpur chatpada mioi kya ge thamoida chingnaba phawribase hana kohanduna tangdulai taba punsida hana hanjalan ko nataduna Central Force lisang thasalatuna irang namthanaba honabadi karisu kanaroi amadi Chief Minister ge phamtabu mihoduna center ge yaka yengduna thabak tawa tarabadi yalomi kanbalumna makhatana yengduna laibangamloi harakle ngasigi khongsangda sarugya khibasingna lekhidraba Mahiroi anige maphamda kaikhamnaba utpakaloinana lekhidraba anige thawai mirena mapugi manakta ingna singna leirunaba minute ani tumina thawni zakhi Pizam Heman Jet Amadi Luangbi Linthoingambi Hizamge Mihatba Puthoknaba Haizarubada Lengakta Singnabugum Mahiroi Shanka Amadi Internet Thingsan Bire Adubo Atingba Ase Tamlaga Irang Asagi Solution Purapangam Gatra Haina Pari Imom Kwai Sindam Sange Mahiroi Nanibla Tongdamna Pongdaragle Imphal Iski Pangaida Leiba Pari Imom Kwai Sindam Sange Geta Pizambe Hamanzit Amadi Luang Bilinthoingambi Hizamge Achamba Waya Puthokpio Haiduna Mahiroi Wakan Mipam Chathakre Wakan Mipam Aduda Sarugya Kibi Naniblana Makatana Hai Mahiroi Aniboku Ki terrorist singna
changada chathagadaba lichat chathaduna mihatina hatkiba asi aduki matik pende aduba matamda lengangna mihatba aduke langla langjin puthopiduna dandi pibiyo lengangna mahiloi shanga amadi internet tingzin bibana mahiloi shingi punsida chawna akaiba pide athingba asi thamjillaga irang asi laksemba ngamlagadra tungi yumbi oigatariba aikhoibu akiba amaga loinana mahei tamlabadi matik chaba yumbi amata lairak loi haiki mana makatana hai covid-19 pandemic matamda internet service phangbana online class ke kuthangda lairik ningthina tamki mato adumna rally camp ta leiriba mahiroi shingi yengbiduna makhoi khaktagi oirabasu lengangna akhanaba thorangka amage makhada internet service ase phanganduna lairik tamba phanganbiu haiki samjaraba mahiroi ani lenthoi ngambi amadi hemanjet mihata condemn tawbaga loinana achumba while chathakadabani haiduna Jawaharlal Nehru Institute of Medical Science ke student association na sinduna wakanmi phamba amang ase pangthokre wakanmi phamba aduda association asike president su oiriba MBBS tamleba mahiroi Dinesh na samjaraba mahiroi anibo cold blooded mother ge thawong chatharakpa aduda mahiroi ama oina pendabage khulaw lausabani mamangda nupi ani kha mapi thongdabage video ama viral orakpada Manipur ki MLA Singh Prime Minister Modi Home Minister Amit Shah yauna India ke film star Fauna kana lauduna asumba while chathanaba akanba ihaw ama chathanaba honakiba adubo chamjaraba mahiroi ani kak hato pikraka thawongka asidadi asau asang pawat pairiba singna tumina leithoba yaningde leiriba mahiroi singka asigi punsi hatpatupa tawraklaba matampa asi phawbada tumina leiriba asi mahiroi sing asigi mamand yautrabara mihatpa athuba matamda puthokuna asumba wayal chathabiyu madu natrabade contribution duty asi phawba leblakpa yai hairi haukiba megi tangka ohumdagi thorakiba kangluki iranga asige manung channa julagi tang tarukta mahiroi ani hijamlin thoingambe amadi phijam hamanset anibo kuke khulai paibasingna mihathina hatkiba thongpo yaningdaba phongdokna mahiroi luk tarukna Bisnupur district leiriba masingyamlaba mahiroi singha amadi maira paibi club organization singa kusamnatuna mahiroi hapada chenaba sing putho u mihat pasing dandipiu haiba kholaw ga loinana rally ama laktuna DC Bisnupur ge geta ngasi thamjengkhrai DC Bisnupur ge geta yorakpada mafamba aduda ngakleba police personnel singe maikedege mahiroi singi Luching Bakara Kangatuna Bisnupur gi DC Al Bikramga unahanke. Lunana Mahiroi Shingna DC Bisnupur Al Bikramda memorandum amasupisan ke. Kongsangatuda Saruka Yakiba Emsu Bisnupur District Committee ke President Longzam Bidyananda Maitina Pondor Kibada Mana Tasinadana Lairiba Sarkada Haizening Badi Mahiroi Hatpada Senaba Mioshing Atuba Matamda Matik Sabadan Piu Naked video ama bayan oikibadadi wangang laga mairoi hatba mioi puthokpadadi karigi ngamloidaribano kolompai lairika tamleba mairoi singna khuta khulai pairakpa taragadi kuki singdagi hena sathiba thabak tawrakani haike hatkiba mahiroi ani sige achamba langlang lanjing puthopiu mihatpada chenaba khudimak matik sabadan depiu mahiroi singna changsilakpa khongjang khudimakta yengnabada tawgadaba thabak matungda tawbidanaba amadi maram chatana iskunda college suti thadokpa tawbiganu haiba warol yawa memorandum ama DC da pisalam ke haire Soka Bisnupur District President Waidenilna Pongdora Kibada Mara Labor Singh Tha Amagi Manungda Puthongnaba Honagane Haina DC Bisnupurna Thazaba Piraklaga Pirakpaga Loinana Numit Humnigi Manungda School Hangdongnaba Higher Authority da Hairagane Haina Thazaba Pirakliba Asi Manghan Bigano Thazaba Pirakliba Wapam Singh Asi Karigumba Tabakta Onthok Tabataragade Mairoi Singna Makhal Maka Kya Khongsangsing Changsingane Haike
Thawal Wang Mataba Dr. Maninge Mairapaibi Amadi Social Service and Welfare Association SSAWA Club Anina Punna Senduna Kuki Singna Minungsi Laitana Happy Kraba Lintongambi Amadi Hemanjit Aniki Justice Atubada Lengangna Putokadabani Haina Wang Mataba Mezat Parking da Wakan Mipam Chatakre Mairoi Hat Yaning de Ekoi Santipami, Mairoi Anigi Justice Pura O Haina Taba Placard Sing Paiduna, Sangsang Kiba Wakat Mipampa Aduga, Marilaina, Anzu Kobi, Marapabi Amana Pongdorapada, Kangloki, Irangna, Miam Punamak, Kamtena Wanaraba Matam Asida, Kangautana Matam Kuinadagi, Mountana Ledaklaba, Mairoi Anibu, Tamtina Happy Kre Habda. Penjatraba Mahiroi Kiana, Democratic Oiba Kongsang Sangsin Jababu, Karikidamakta Lengangna, Aduk Pendabano, Maduda, Kari Akaiba Labage, Karikidamakta, Mahiroi Shinda Tear Gas Amadira Babule Kapsan Mano. Manipur Police ki Ahenba, Tauna Adu, Mahiroi Shinda Udbigano, Matung Dadi, Mahiroi Shinda could Tabigano, Haina, Pendabo upon Cap on the Raki. Amaramda sahi nauriba Mairoi Shinda Kuki militant singna hatpatupa watpat naibagi Satarak liba thawong yaning daba utana Mairoi Luptaru Emsu Ems Desam KHA MSF Sukna Sinduna Nambol Dangasi Wakan Mipam Pangkre Wakan Mipam Maduda root out Kuki terrorists downtown Kuki terrorists implement NRC immediately punish Kuki terrorists sing Marupangna Manghalu, we want to be a sign of Taba, placard gas, season a key. Mairo Yamana Pondora Kibada, Kuki terrorist singna, Mitam Miamda etek, Chatabada Natana, Tungi Yumbiran or a Kadoriba, Mairo Shindaso Miet, Mina Setaba, Hatpatupa, Chatarapa Yaning Day, Lanasi Kudakta, Levanduna, Santipura U, Rally Camp Sinda, Ladyba, Mahiro Shingbuso, Mapung Pana, Laditamba Pangan Bio Haike. Lintongambi Amati Hamanset Mihat Yaning de Senebasing Atoba Matamda, Terapio Haina Moirang Tanalekai upon by Imalopa Amadi Youths Unity Club Moirang Tanalekai Senduna Moirang Tanalekai Dangasi Wakan Mipam Pankre Wakan Mipam Aduda Lintongambi Amati Hamanset Mihat Yaning de Atoba Matamda Mihat Paputu We want justice Haba Plekasing Bibagaloina Kolausulauki Wakan Mipam Aduda Tangzing guest house really camp the ladyba Nubising so saluyaki. Wakan mi pampa aduga marilena really camp the labi ji Londonikobi in meta amana pondoro kibada, Mahiroi ani shiriba asida. Matamoida pendraba Mahiroi kiana kongzang jangsin bada, policing na, Mahiroi shingna, Pamlibadu karino hangbagi mahuda chamjaraba Mahiroi shingda tear gas kya kapsin ba, puwa jaiba tauduna. Jamjaraba Meherikya Aso Apan Nangankiba, Manipur Police Ki, Pandraba Thawong Miamda, Utokanu, Maduki Mahuta, More, Juarsampuda Chatuna, Kuki Militant Sink, Paduna Irang Asi, Nemtanaba, Hono Amadi Palibalengaka Asina, Laikitraba, Ita Ani Asi, Hatpada Senaba, Muishing, Matik Sabadandi Pikadabani, Haikibagaloinana, Tongna, Laitaba Kuki, Militant Singna, Jamjaraba, Mahiruishing, Nupi Angang Hatpa, Matunda, Tawiganu Haike. Manipur leader of House Odiba Chief Minister Amadi Minister MLA Singna Lebak Ngakpang Ngamdragadi Isa Isana Padiba Phamsing Tadopiro Micham Miamba Ekoi Isana Isagi Iramdam Ngakpang Ngamnanaba Honazarege Haina Tawal Amadi Kaksang District upon Balub Tagdalge Convener Zotin Waikom Nangasi Library at the Information Center Kaksingi Auditorium the Pangtopa Pomisanga Unaba Amada Pongdokibane Mana Makatana Hai Mahiroi Anibu Minungsi Laitana Hatkiba Thoga Asi Akan Mamong the Kandem Tawe Mahiroi Ani Asi Center Ge BJP Lenga Amadi Kuki Militant Singna Lotunaraga Hatpane Haina Tagdal Amadi Lebak Miam Nalawi Masigi Maramde Mahiroi Ani Asina Manki Baga Police Missing Report Piduna Makoi Anibu Tibinaba Amadi Makoigi Imung Manungda Sinabinaba Lebak Miam Changna Hijakre Adubo Palibalengaka Asina Makoi Anibu Matam Sana Tidokidaba Asini Center Amadi Manipur Lengana
Thamoi singna thabak lokhalamlabadi pung kunmari gi manungda maral leiba sing phaduna makhoi anibu tekta kaidana kanba ngamlagani haibasi takdal amadi lebak niyam gi thazabani haiki Mahana makhatana phongdo kibada Manipurda hosuk otiba law and order gi phibam asi tampaktana law aduga chingdana law leitabge thawong asi yaningde mairoi ani hatpada chenaba seng pungni phuni pange manungda phatrabadi takdalna Manipur miang loinana makhal makha kayage akan bakongsang sangsilakani loinana lengang school sing tingjalaba asi hayengdage hangdokadabani school college singnasu lengang Togliba order asibo singnaduna school college sing lengang internet amohana tingjin kibage thawong asi lengak asige asoibani ITLF na numito homni chumna swar sampuda poppy flower exhibition tawani haina phongdorakpa wafam asi takdawna yabangamloi lengak asige war against drug ke mayuktani lengangna exhibition asi tingkadabane Mahiroi ani hatkibaga mari lainana mahiroi singna aikhoigi punsi kanbiyo aikoi justice pami haina sangsilaki bakhongjangda mahiroi singbo aso apanda kaya yahon kiba thong atu kandem tawi thodok aduda senaba state force amadi central force singke matakta sumoto case ama lokhatuna FIR tawduna makhoigi matakta magistrate inquiry tawgadabani haike yamna will laina mama lebak sitaragadi house of the leader na Mahaki Center Government da lenga kasibu santi waina normalsi purupang ngamdaba targadi amasung Manipur da tangkul ta purupang namoitabu ergadi mahakna pariba House of the Leader amasung Cabinet Council of Ministerial ba Cabinet Minister sing amasung MLA sing aduna lebak nakon ngamdragadi khudakta masa masa gi phamdagi resign tawbiro akoi praja miyamna lebak nganu khona serge aibo wafam siba akoi miyam da general appeal tawjiri Ngasigi pomisanga unaba aduda takdal ke president Yangkhom Baikar Chandra amasung legal advisor and Modhu amadi thaupuba kyana sarugaki Kukila loba singna mihatina hatopi krabi mahiroi hizamba luang bilin thuingambi chanu amasung pizam hemanjiki mihati yaningde Geneva Singh Lengang na paraga miat asige asumba putu u thamanga mapung paraklaba irang ase center da paliba BJP lengang na loishinaba honade haiduna pendraba Thawal district ke masingyam laba naha nupa nupi mayamna ngasinung til khongjomda leiba BJP Thawal district ke sanglen tumna mai thakre Khoisauna raba miyampa aduna ngasinung tenta pung ahum khare helapa aduaida maikai ahum lomdagi BJP ke office leiba mafam adu tamna thomsilalga mai thanaba honake office adu ngak salamliba BSF personnel singi maikai dege masa ngakthop sanaba tear gas cell sing kapki adubu miyamge mop aduna henselapna BSF personnel sing adu mafam adu thadoklaga khongjam police station da sangjapam lawraga leike khoisano rapa miyampa aduna matol anilongba BJP ge sanglent adu talairamba potchai sing tugaiba mafam duda Mapanda putoklaga mai thaba horake office aduge kasing mai thaba loinana sanglenda adu loba yadana mai chake July ge tang taruk tage thokiba mafam khangdana lairakiba angangka anibu tamthina miyoi bage minungsi yaudana anganga anina siramlebage photo amadi Shidringai ki photo amadi siraba matungi photo variant oikiba aduge amadi asigumba thawong pende sarkar amadi tongan tongamba intelligence department sing kari tauri CBI director Manipur da lakpada paisa pekpa la ibra haina khwairang kaithel ima singna phongdoragle ima singge mahut sinduna ima asam nirmalana hai Mahiroi anibu minungsi leitana hatkriba asige achamba langban langzen state amadi central gamena athubada potopio madunatrabadi mama oibi singna hanba leitana khongjang changsin gani haina khwairmang kaithelge kaitel phambi ima sangna phongdorakhe hiramasiga mari leinana ngase khwairambanta kaitel mayai maktada kaitel phambi ima sangna senduna
पांगथोकिबा पाउमिसन नबा अमदा कजल पंपी इमा संगे मरक्तगी असम निर्मला कौपी इमा अमना फोंदोरखिबदा जुलाई के तांग तरुक्तगी थीबा खंगना लेरखिबा महिरोई अनि असगे लंगलान लंजिन पुथोंगनबा होनत्रिबा असे गवर्नमेंट के इंटेलिजेंस डिपार्टमेंट करी तौदुना लेरिबगे हाइबा वांग असे हंगलगलै लोइनाना महिरोई अनि असगे वारियंट ओरेक्लेबा फोटो असना लमदम असे कमना लौनबगे मखोल ताना थल्ले गवर्नमेंट अथोबदा मिहाटपा पुथोपियो हाइखि अमरोंदा गवर्नमेंट केस असे सीबीआई दा सिनरे हाइबा तारे अदुबो ममांग थक्ता सीबीआई दा सिनखिबा केस कया अचंबा पुथोपा ngamdana namsinduna thamkiba leiri maram aduna CBI da case sinaba asi thazadre makoina lamdam asida lakadriba asi longnam namthak tawnana bane kukin nupi ani phi thongdabagi video viral oikiba adudadi wangangdana leramba Prime Minister Modi wangang kibani mahangna nupi da miot minai chathaba yaning de Geneva Singh capital punishment bigane haike Mahiroi anibu tamthina hatpada Geneva Singh dandi karamba makhan ki dandi pigadabano haiba ase miyamna khangba pami BJP Manipur Pradesh ke President A Sadana so Mahiroi nacha ani asige khallaga asengba mama ama oina konduna leiriba phamba adu thadopiro haike Amaramda gamena numitara manganege manungda khulai pikhalu haiba ase yabangamloi Kuta hana landa karam haina thena gani maitai singdi kuki militant gumna phaba khulai paibasu natte haiba ase government akhangada bane loinana khol ngakpa empa anana ase Myanmar ga lautunaraga India thugaina ba thabak tawre haina NIA na hairi masige praman lairabra lairabadi miyamda khanganlu maral pangsi da siduna maitai bo victimize tawnaba honaba ase yaningde India thugaina ba honaribadi assembly da aranba wasak sakiba kuki MLA tara asini makoida capital punishment pigadabani haiki Minister na haiki kutuki matungina akoi ni state ni CM so aduga BJP ki hojik lairiba president sada so makoi masamak dharana phamdana kuki nupi ani dogi de makoi law na khong na haiki bani Pase rakpi ka dong nena, magi maramdam sige maca ani na siri patawong sida di mama na ako na haizaning bada di President Sada aseng mama oita ragati lebaki mama ni haita ragati hamdo aseng thadok piro maduna Nakalamuramda Zulagi Tang Taruktage Thiba Kangana Lerekiba Mahiroi Anige Hinglingai Amadi Siriba Matungi photo variant Orekiba Bo Awangba Takta Kandem Tauraduna Khoirambant Ima Kaitingi Ima Singna Honaruba Tauduna Ngase Kachelda protest Taukiba Kalunana Kolau Lauki Hausi Dingina Natuna says a hospital underlying Duna Ladiba Infal Times K editor Rinku Kumuksam Ge lying Badamating Oinabangasi editors Guild Manipuge President Kogendra Komdramna Luchingba EGM ke members ngi tempa amana Rinku Kumuksonga unakre Loinana EGM amasung Kaksing District Journalists Association ge maikete sel ki mateng khusinaki amadi EGM ki temba aduna is a hospital ge managing director Dr. Palinga unaduna Rinku ge pibangi matangda khanaki Rinku Kumuksam pa house pagalagle haina Dr. Palina hairaki hairi Haukiba July ki tang tarukta thiba khangdana leirkiba Mahiroi ani pisam hamanted amadi hisamla lintoing ambibo tamthina hatokiba ge photo variant oirakpadagi lamdam asige Mahiroi kaya amadi miyamna iho haurakpadagi mihat asibo Tizinaba Central Bureau of Investigation CBI ge director Praveen Sot ngasi impal da thunglakre wathogasige matangda kupna Tizinaba CBI ge director Praveen Sot ngasi akhanaba flight impal da thunglakibani Infal International Airport ta mahangna thunglabaga paumi singna mahapo unanaba honaduna investigation asagi matangda hangba wahang singi pakhum amata pirangkide Pizamb Hamanjit Jahi Kund Amadi Hizamb Lintoingambi Jahi Taratret Hokiba Julai Tang Taruktage Thiba Kangana
Leirakraba matung chaliba tha September ge tangkun mangada makoi ani ge achiba halsange photo variant oirakpadagi lamdam asigi miyamna mihata asida chinaba kuke terrorist singe mathakta akanba thabak paikhalu amadi makoi ani ge haksang imung manungda senau haina akanba khongsang sangsing kebani miyamgi ihau kansilakpadagi lenga ke thausil ge makhada mishi asige matangda thisinaba center ge home Minister da CBI के director ना लुचिंगबा टीम असे थारखिबने CBI da सिनख्रबा महिरुई अनिगे केस अचिगे सबसाबा स्पोर्ट इन्वेस्टिगेशन चटनबा CBI के स्पेशल डायरेक्टर यावबा टीमबा अमा लाक्तुना स्पोर्ट इन्वेस्टिगेशन हाउख्रे अथुबदा चेनबा खुदिमक चपचाबा दंदी पिनबा स्टेट अमदे सेंट्रल गवर्नमेंट लेबले हाइना Chief Minister and Birena ngasi si Minister Secretariat pangthopa pamisang unaba amada phondokre mana makhatana hai mahiroi anida chatharikeba crime ba asi state amade center na haksana lawi akanba mongda condemn tawi sanga da chathakataba lichan mahiroi anida chatharamba asi malimpumgi miyamna condemn tawphom thoi mangkiba mahiroi ani asige likhul lengang na so mobile threats tawduna leptana thiraga lakpani Miyam JAC amadi imung manunge presidege case asi August ke tangkuni panda CBI da sinabani viral photo asi khangba amadi haksina lobadege Prime Minister ke miyang makhada Union Home Minister Amit Shahna CBI ge special director amadi CBI team tharaktuna ngasi sport investigation tawba changkhre Santana case asida haksina loriba asi khanglaga lenga ka amadi CBI ge thabak singda thazaduna miyamna wakal fatraga violence ge thabak jathabigano case asida chenaba criminal sing central amadi state government chapchaba action lokhatkani loinana violence yautana mahiroi singa agitation sanction bada security force ke maikaidagi ka henba thong chalamlabasu mafam matama amadi Thodok aduke chapsaba investigation tawraga disciplinary action lokhatkani loinana agitation singe marumda leiraga irang sagaliba singchu irang thongna basin bigano miyamna chief minister ga prime minister ga unaduna wari sabio haina tatana phongdodagliba asige matangda palleduna mahana hai prime minister na manipur gi issue asige matangda Mapung oiba daita Union Home Minister Amit Shah da sinabagi matung ina Union Home Minister ga mahaka tatana pau fangludna issue asi kumna monitor tawri Maramasina Prime Minister unarabasu ehenba development lakadaba leite Union Home Minister ga pau fanglariba asiga Prime Minister unabaga manai George Ambugi law and order ki matang da paladuna hai District asige mafamba kulumdoida security force company kunmanga amadi RAF ke company ani deploy tawkhre makatana security force company ahumrom amaso deploy tawduna behiyang ke area da mi chatok sachin tawbada yengsalagani miyam puna issue asi thengnamina duna santi hanjalangna ba honamina se haike Manipur ki praja miyam da maroina chhatra chhatri isu singa Manipur sarkar ki side tegi amadi central government ki side tegi honorable Union Home Minister na hairakpa aduga CBI ki director mak laktana sidaida sport investigation tawna bi laiba sigi importance case da piriba seriousness to thajabi reherga chhatra chhatri alamani mai ben Manipur ki mayam punamangna civil society punamangna government na tawraiba action aduga CBI ki through the tawraiba action sida thajaba thambiraga san puning phatharaga santi tawbiyo Lord, have a time. Tha homlom thiba khangdana leruraba matung hizam lintoi ngambi amasung pizam be hamanzet hat ke bagi photo variant oraba asina state asigi mipung khudimaki thamoida nuaitaba phauriba asi party asigi manungda su phawi haina BJP Manipur Pradesh ke president Esadana phondokre
ngasi tamban sanglenda pangthopa pamisinga unabada mahangna hai yamna chamjakraba mara leijatraba angang ani tamthina hatkiba asigumba thong ase party asina akanba mongda kandep tawi thodoga sida sanere bakhudema ahak pachaira ka pineba mari leneba singda takshin gani loinana mahiroi ani asigi mihar ka mari lenana mahiroi singna khongjang sangsin bada security force singna chathariba thong ase mahiroi sing soktanaba mongda yenglaga chathabiu amadi sing tam chap manaba mongda irang control tongnaba honabiu miyamna su khongjang sangsin bada yamna nungai roidaba mongda khongjang sangsin biganu haiki makoina action tawbada yamna ka henba action si masi tawdana na bagi appeal lamasu ekoi Bharatiya Janata Party side ki thami madudi kaina habada koi satra sing pen da mayam ama adugumba jahi nauriba angang ani dugi uriba saktam duda ekoi kari haina satra sing da feel tawrong da ge habise masini ekoi da su yam feel taw aduga magi imung manung da leiriba imung manung di pen da ba awaba nungai da masi atuke mati ekoi nungai da ba tu ekoi shu share taw ni habada Migi tanga ohumdagi hauduna state asida tholiba irang asigi matangda BJP ge center ge luchingba singna tawriba thong asibu yaningdaba phongdoktuna Manipur ge maming lairaba film actor oibatanatna politician amasu oriba RK Somendro allies kaiku ngasidagi BJP dagi tokre hiramasiga mari lainana ngasi thangmaiban maisnab laikai da laiba mahagi yumda pangthokpa pawmisanga unaba amada kaikuna makata araduna chayi asige mege tang ohumdagi kuki khulai paibasingna chatharagliba land asida BJP ge center amade state asida leiriba lengak asina loriba thodanga asi peningai oide maru aina center na thoglebe irang ka asige waroishin purangnaba honadaba thamoi sengdaba kaya asina party aslibu thadongnabage achoba maramba mo oide mahang masasu ngasidagi hauduna thogleba irang asige waroishin ama purangnaba amadi chahinawriba mahiroi anibu kuki khulai paibasingna hatkiba asige achamba wayal fangnaba miyamga loinana khongjang sangsinaba hauragani haiki amaramda mahana party thadokpa asi lakadaribi election asiga mari lainabra haina pawmisingna hangba wahangda mahana makataraduna mahana ngasi togliba asi politics ka mari lainade mahana BJP thadokliba asidi Manipur kannaba thadokpani loinana lakadariba lisingani kunmari ge MP election asida maha candidate oina thopage waphamsu haujuk phawage oina laitri haiki sumba udah nungai taba ari akhoi chhatra myam ji unila bi thula ka dugi mathata protest so kan dangang singde to bi ba asin na kerja tapse soktan to ba kari no khang ba akhoi bajar sin korum chakdam khang ba pongom na ba tai si akhoi je party man buching de da akhoi wa ju na ngam da ba nan ke ama ngam ngam tra ba si yeng mu ngam da khang ngam da du da bi akhoi da sin akhoi politics so bani ba ji मैम थोड़ा तो गए मैम राव जगह मैम तो मुझे सोचो मैम तो मुझे मुझे पांग हो जगह मैं तो पार्टी याव लेता है कोई हाई उम्र में सीधा तुम देगा कोई थक तो उन्हें मरोई ना खंजर दिया मैम तो मुझे सोचो गा मैम ये हो सीधा मामा था याव गा चीज़ नहीं मैम से बात होती है पार्टी खंजर कोई पार्टी तो सब नहीं People's Non-Cooperation Movement na state asida thogliba irang asige matangda lengang na tawriba thong sing asibu yaning da phongduktuna ngasidege lenga ke loisang sing thingbage khongsan jangsin ba haukhre hiramasiga mari lena ngasi nauren thong da pangthopa pomisanga unaba amada lubasige thomi amana phongdorakpada Manipur da thogliba kangloke irang asida lenga na loriba thabaka ase peningai oide lenga ke asugumba thong ka asibu yaning taba phongdoktuna miyam na khongjang kya changsinduna lagli asigumba khongjang ka asida lenga ke thabak toba achau asang kya na yaudabagi mami amatare phibam asidagi lup asina ngasidagi hauduna lenga ke loisang seng thingbagi thabak asi changsilangna ba wale lobani adubo khongjang ka asida emergency service ka mari lainaba department singde komthokle maramaduna lup asina laukthokliba lenga ke khongjang ka asida lenga ke employee khudimangna sagotpiyo haike amaramda sahi nauriba mahiroi anibu
hatkibagi matangda Chief Minister na ngasi pawa wafama amata phongdokidaba asisu yaningde haina mahangna makhatana phongdokhi Sahi asigi haukiba medagi tholakiba irang asida julage tang tarukta thiba khangdana laikhiba linthoingambi amadi Hemanjit Pikliba mahiroi ani asigi India ki Prime Minister, Home Minister, Manipur ki Governor, amadi Chief Minister na karimata tawiraroitra haina apunba lopo Waiton ke advisor Prokhambam Surbalana phongdoragle. Waiton da apunba lop Waitona sindona pangthokiba wakan me phamba aduda Prokhambam Surbalana makhatana phongdorkhibada kokinupi ani neketa sumnage puthoklaga chalubagi damak Malemda Maitei Purupu Yamna Ikai Pirup India ke Prime Minister na nanganki loinana Manipur ki Governor na phawba khudakta chatuna lupa lakh tara tara ke mating pangkhe adubu chahi nauriba mairoi ani minungsi leitana hatpi khiba asigi matangdadi India amadi Manipur government loinana Governor na ngasi phawba karimata tawbiba leitri thawonga asidagi Manipur ki miyam India ki citizen ta aman natabra haibage achawa wahanga malaglay loinana athupada hatopi kraba mahiroi anigidamakta pipam thokpa amadi tawpham thokpa thabak singka adu tawgadabani hainasu phongdokhi ngasigi wakami phampa aduda we want justice long live Manipur haibani singba kholaw kya su lawki haire Lamdam sida tholeba khangloki irang asi haurakpadagi Manipur gi tongan mafum singda leptana chatharekliba mating pangbagi sarukama oina ngasi lamdam sige thabak thauram kya mapung oina puriba langsai thauna kaksingda chana thangna ba polam sing RSS na mating pangkhre RSS na ngasi mating panglakhiba polam singge manungda chengbek sing ka amadi asa thauna sangba yaure RSS na mating panglapasida langsai thauna ge maikedege RSS po thagapa phongdoraklei Maitei Heritage Welfare Society Delhi ki Mihut Singna Moirang Kendra gi Manungchana Leriba Kwakta 1 number 7 da hangliba Santong Community Hall da Rally Camp da Leriba Angang Hombutra da Makoi gi darka leba textbook sing ngasi mateng pangkre Rally Camp asida Leriba Mahiroi Singgi award apa kya adu ubadagi Maitei Heritage Welfare Society Delhi na camp asida Leriba class 2 dagina Class 11 Pawada Tamleba Mahiroi Shingda Mathautaba textbook sing adu lemna khusina kibani Lairik sing khusina ba aduga mari lainana Maitei Heritage Welfare Society Delhi ko member lingma bam pe ibum sana phongdorokpada angang singna lairiki yautna school da kari haiba pawtabadagi society asina kemba asida leiriba angang singda Karada oirabasu mateng oina ba haiduna lyric sing ase piba lakjabani makhatana school gi uniform sing bag sing amati atai atopa darka leba polam kya su pikigani sidanatana atopa rally camp kya da su pangba yama mateng pangani aduga loinana ningtham tha changlaklabanina ningtham gi phiron sing su pinaba honagani haiki Promotion of Sustainable Organic Cultivation for Economic Enhancement Project Makada Manipur Organic Mission Agency Monmana Implement Topa Manipur State Rural Livelihood Mission MSRLMG Santang Makada Diocese Social Service Society DSSS Impalna Sinduna Machosing Organic Farmer Producer Company Limited K Machi Bloke Lomi Shingi Oiba Pest and Disease Management ge matangda nomagi oiba training program ama ngasi Minau Village Community Hall da pangthokre Yaingang Sing amasung samprada matam matangi oina tilkanga amadi laina kya tarakpa matamda madudagi karamna ngak thokadabage haiba adu Lomi Singda wakal tanana bagidamata PS Labit Anand Subject Matter Specialist Horticulture KVK Chandina akang Ahi oina wangangke Masau Singh Organic Farmer Producer Company Limited ke makhada Machi Bloke Lomi Chani amasung Machi Bloke Lomi Chani Laibaki Manungda ngasi Technopanda Bloke oina pangthok liba Lomi Humbudra mangana sarukya ki training program adugi matangda Madar Sang Debit Cluster Development Executive DSSS Imphal na High
Lomi singna organic oiba yangang singha amasong samprage potok sing marang kaina potok tuna lomi singe semilon phakalana bage pandamda tilkang amadi leina sing ase organic oiba mongda karamna ngakthokani haiba adu khanganaba pangthokpani phungdokhi Home Guard Welfare Benefits Scheme ge Makada Home Guard Oina 5th Battalion Bisnupuda posting Taramba Haingang Panthoibi Lampak Tagi Laikhidraba Tiam Meheske Imang Manung Desenge Mateng Pangkre Luang Sambamda Labor Manipur Home Guard Employees Welfare Association ge Office da Pangthopa Tharampa Amada Association asge President Y Mangina High Scheme Association asge members singda Tha khudingi lupa chamanga sangkai tauduna Home Guard singi asi ana yaurapa amadi thabakdagi pothaba madamda lupa lakh ama matingoina pibani Thiam Nares 5th Battalion Bisnupurda posting tabani adubo maki anaba amana maram poraga September ge tangka ahumda laikhidabani Scheme masage makada mahaki imung ka manungda sel oina lupa lakh amagi matinga si taubani Hairiba scheme asige Sengkai Pipirak Tabasingna Athubada Pishin View Loinana Lengana Home Guard ke Dolop Matam Sana Pibidabana Maram Oiraga Asigumba scheme Asitasu Akaiba Amadi Imung Manunda Wabakea Mayung Nariba Asi Kohan View Haike Congress Chief Malik Arjun Khargena Manipur Toli by Hingsage Tautu Sangasage Matangda Prime Minister Narendra Modi ge Mapamda Nungnangba Wapam Tamladuna BJP ge Matik Chadraba Chief Minister Longthokadabadi Haina Congress Chief Asige Twitter da Thadorakpa Cherol da Hairi Kharge ge Warol da Manipur Toli by Hingsage Iranga Sida Nupi Angang Singbu Kulai Oina Seasonaduna Manipur se Lanpam Ohele Haina so BJP Bumanan Sedagle Numit Chamaga Niputare Romba Asada Manipur Praza Miang Kamtengna Wanare Adobo Prime Minister Modi State Asida Satuna Yangsina Bagimatam Late. Tolibe Irang Asida Mairo Shing the target Toba Tam Tiraba email sing Asina Lebakasige Miam Tamuchole BJP Namara Moiduna Ningtiza Kraba Manipura Selan Pam Ohele Haidaduna Manipura Makatana Matung Tabatong Singase Toktana Bagi Han Balokaka the Bakong Tangdi BJP Gi Matik Sadraba Chief Minister Loktopani Hairi National Investigation Agency NIA na ngasi mapung kya da thiba humbagi thabak chathakre terrorist gangster drug smuggler singe mafam dagi khula kya phagat ki State Police के मतिंग लोइना रेड अदर चटकी बनी पंजाब दिल्ली हरियाणा उत्तर प्रदेश राजस्थान उत्तराखंड अमसुंग चंडीगढ़ की मफम यांखई हुमदोइदा चटकी बा NIA के रेड अदु पिस्टल ammunition dissident devices mayam pa ama phagake hairi ngasi रेड चटकी बा मफम सिंगे मनुंगदा अमृतसर मोगा फाजिलका लुधियाना मोहाली फरीदकोट बरनाला वातिंदा फिरोजपुर जालंधर रोहतक सिरसा फतेहाबाद फरीदाबाद जोधपुर देहरादून अमसुंग गोरखपुर नेचिंगबा याउखी हाइरि असम अमसुंग मेघालय स्टेट अनिगी ताइनाबा ngamkhai matangda chief minister singna wari sanaduna matam khara ingthana leiruraba matong ngasi amukhana irang thokre मेघालय की वेस्ट जेंटिया हिल्स द लेबा लपंगेप्ता उंखनबा अदु थोकिबने टॉप ऑफिशियल अमना हाइकेबदा इरंग अदु लाक्सले लपंगेप की मियमना लौलोंग नबा तरokpada irang अदु थोकिबने हाइरे असम चीफ मिनिस्टर हिमंता बिस्वा शर्मा अमसुंग मेघालय की चीफ मिनिस्टर कॉनराड के संगना यूनियन होम मिनिस्टर अमित शाह के ममांगदा यानचे अमहाना सही तौनख्रबने ममांग सही नवंबर थादा थोकिबे हिंसा के थौदोक्ता मेघालय की मियोय मंगा अमदी असम के फॉरेस्ट गार्ड अमा सिखी स्टेट अनि अदुगी तानेरि बांगा खै अदु किलोमीटर चनिपांगा मरफुमरी दशमिक मापन्ने हाइरे हौजिक अरोइबदा मरोइबा पाउ अमोने पिजरी हेमांची तमदी लेंथोइंगांबी मिहात की जेनेबा सिंह अथुबदा चरापियो हाइना माइके क्यादा महिरो सिंह अमसुंग मियामना खोंजंग संसंख्रे खोंसोम बीजेपी ऑफिस मई थाख्रे
Hemanjit amadi Lintoingambi anigi case asigi chapsaba sport investigation hokre haina Chief Minister and Birena Phungdorakli. Pest and Disease Management ki matangda nomagi oiba training program pangthokre. Loinana Manipur tholibi irang asi makatana thwaloi harabadi matik chadaba Chief Minister loktokadabadi haina Congress luchingba Malika Arjun Kharge na haikre. Imes PAODAM ngasig de matang sa daloy jade ming tabiri basangbo amukhana krumsari.